ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯥ ꯍꯦꯟꯅ ꯋꯥꯖꯩ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯌꯥꯗ ꯆꯥꯒꯗꯕꯗꯨ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯃꯆꯥꯗ ꯄꯤꯖꯩ ꯍꯥꯏꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯙꯕꯤ ꯃꯇꯣꯝꯇ ꯎꯪꯕ ꯌꯥꯕ ꯎꯪꯗꯨꯅ ꯂꯩ ꯑꯊꯦꯡꯕꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯦ ꯍꯣꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯕꯨ ꯈꯟꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯆꯤꯛꯂꯕ ꯃꯇꯝ ꯀꯣꯏꯔꯦ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯀꯔꯃꯒꯤ ꯆꯩꯔꯥꯛ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯆꯤꯟꯕꯥꯜꯊꯣꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯕꯁꯨ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯐꯥꯎꯔꯦ ꯅꯪꯅ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯙꯔꯃ ꯂꯤꯁꯤꯡꯅ ꯀꯔꯃꯒꯤ ꯂꯝꯕꯤ ꯊꯠꯄꯗꯤ ꯉꯝꯗꯦ ꯅꯣꯡꯂꯩꯒꯨꯝꯅ ꯂꯥꯛꯄ ꯀꯔꯃꯒꯤ ꯐꯜꯅ ꯃꯤꯑꯣꯏꯕꯕꯨ ꯈꯪꯎꯊꯛꯇ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯃꯥꯙꯕꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯤꯡꯉꯝꯗ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯩꯁꯨꯛ ꯂꯩꯇꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯨꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯀꯩꯁꯨꯛ ꯂꯩꯇꯅ ꯋꯥꯖꯔꯤꯕꯁꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯏꯆꯥꯅ ꯈꯟꯖꯕ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯄꯤꯔꯝꯂꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯥꯅ ꯋꯥꯔꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯤꯕ꯭ꯔꯥ ꯈꯟꯖꯤꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯈꯟꯖꯤꯜꯂꯒ ꯃꯥꯙꯕꯤꯗꯨ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯁꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯁꯤꯗꯤ ꯄꯨꯋꯥꯡꯕ ꯉꯔꯥꯡ ꯈꯔ ꯉꯥꯎꯈꯤꯕ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯆꯤꯛꯄꯗ ꯌꯥꯗ꯭ꯔꯦ ꯁꯥꯟꯅꯕ ꯆꯠꯄꯁꯨ ꯆꯠꯇ꯭ꯔꯦ ꯃꯀꯣꯛ ꯃꯔꯨꯗꯨ ꯏꯐꯥ ꯐꯥꯗꯨꯅ ꯂꯩ ꯉꯔꯥꯡ ꯁꯦꯠꯂꯨ ꯆꯥꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯐꯥꯎꯕ ꯍꯣꯡꯂꯝꯗꯦ ꯑꯣꯏꯔꯝꯂꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯉꯔꯥꯡꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯉꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯦ ꯃꯁꯤꯗ ꯅꯠꯇꯦ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯩꯕꯨ ꯉꯔꯥꯡ ꯀꯥꯏꯗ ꯊꯝꯃꯝꯃꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯄꯅꯤ ꯑꯗꯩꯁꯦ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯩ ꯍꯥꯏꯔꯝꯒꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯅ ꯈꯟꯅ ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯦꯡꯗꯅ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ 8 ꯇꯥꯒꯗꯧꯔꯝꯂꯦ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯕꯥꯊꯔꯨꯝꯗ ꯆꯪꯂꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯆꯩ ꯃꯥꯙꯕꯤ ꯉꯁꯤꯗꯤ ꯃꯊꯥ ꯁꯥꯗꯨꯅ ꯃꯆꯤ ꯎꯪꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯁꯦꯡꯅ ꯈꯣꯏꯖꯪꯗ꯭ꯔꯦ ꯄꯨꯋꯥꯡꯕ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯕꯒ ꯃꯈꯥꯗ ꯀꯨꯝꯊꯔꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯗꯣ ꯃꯥꯏꯊꯣꯡ ꯋꯥꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨ ꯎꯕꯗ ꯄꯨꯋꯥꯡꯕ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯉꯁꯤꯗꯤ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥꯗ ꯍꯔꯥꯎ ꯍꯥꯟꯅꯒꯨꯝ ꯀꯧꯔꯨꯗꯦ ꯁꯥꯎꯔꯤ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯅꯤꯡꯕꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯄꯨꯋꯥꯡꯕ ꯀꯩꯁꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯌꯔꯗ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨꯕꯨ ꯇꯞꯅ ꯆꯥꯕ ꯍꯧꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯄꯨꯋꯥꯡꯕꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯔꯤ ꯃꯥꯙꯕꯤꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯃꯤꯅꯠ 5ꯃꯨꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯄꯨꯋꯥꯡꯕ ꯇꯞꯅ ꯃꯃꯥꯕꯨ ꯀꯧꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯆꯥꯗ ꯁꯠ ꯌꯦꯡꯉꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯄꯨꯟꯅ ꯆꯠꯂꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯪꯉꯝꯅꯕ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯎꯡꯉ ꯂꯩꯔꯤꯗꯨꯕꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯆꯥꯎꯔꯛꯂꯦ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯉꯔꯥꯡ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯀꯔꯤ ꯉꯥꯡꯅꯕꯁꯤ ꯍꯦꯛꯇ ꯅꯪꯅ ꯁꯤꯜꯂꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯥꯔꯤꯃꯈꯩ ꯉꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯇꯁꯦꯡꯅ ꯂꯥꯜꯂꯨꯕ ꯑꯃ ꯑꯣꯏꯕꯅ ꯄꯨꯋꯥꯡꯕ ꯇꯞꯅ ꯈꯨꯝꯃꯤ ꯑꯍꯣꯏ ꯏꯃꯥ ꯅꯠꯇ꯭ꯔ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯁꯦ ꯇꯣꯏꯅ ꯍꯥꯏꯅꯕ ꯍꯣꯠꯅꯒꯅꯨ ꯏꯕꯨꯡꯉꯣ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯨ ꯅꯪꯅ ꯇꯥꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯩꯅ ꯇꯥꯅ ꯌꯥꯗꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯆꯥꯅ ꯍꯩꯅ ꯇꯥꯅ ꯌꯥꯁꯤꯜꯂꯛꯇꯕꯗꯨꯗꯗꯤ ꯇꯁꯦꯡꯅ ꯃꯥꯙꯕꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯆꯥꯛꯂꯦ ꯑꯗꯨꯅ ꯀꯞꯀꯗꯧꯔꯦ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤ
Luwang noktaba yadabagom nokfet tawna mamada yengduna haire. Wabrayba. Najaina nangi wata dabase. Matamduda imana aigi wata khidabdu. Maduni. Mikapsida imana phawriba maichak. Imana tafum khangdraba sigumne. Aina matamaduda phangkiba. Adubu imana nacha aigi waba aina kiyarak haijaba. Adu imana takhide. Thamoy anigi tanong yawna nungsinababo noina kaisuk leidana khal. Nungsibabu nungto khongjin yaba posa koina uriba kaigina. Oi, nungsibase nungto khongjin yaramgani. Adubu aigi oinadi yade. Ma, nacha aigi nungsibagi leirol asidi khara lukraba mali. Aduna nungsibagi maru ado hojuk phabu leiri. Madabi machagi pendaba wahai kaya asina ngasidi mahakbo maithiba pire. Kapkano haiba yadre. Kaptuna khumlai. Ima se ichagi mapamda yamna soikraba malini ibungo. Imana pukjel pikpi pinungsi khangdabi mama ama oirubagi madugi chairakni haidana imana khallaki. Adubu ibungo imagi ngakpifam doktraba irase ichana mutangdi ngakpi. Imana haiba wahata aru kaidawrage imagi ibungo ima yam ware. Tungi punsi lambi budi haukraba punsi lambi ni hena sangai. Aduna ima ingna chikna lainingini nangbo. Imagidi ichana tana kana amatasu laiti. Ichana imagidi pumnamakne. Imagi puwangba ima ichadi yam lankrene. Puwangba mamana makhol thokna kappa asida amuksa nungaitaba phawi yengba ngamjade. Adubu sauningba pendaba asina henkibana mamabu themjinbadi lairadana hanna yengda magirumda kakhirami. Machagi moong asina sohena mama oiribi mahakna machabu waraujabani. Ngasidi madabi kichana aduda pena kaptuna leiri. Hairi asamna sutapna. Aina tawjabaki mahaini. Aina ngasi panglibase. Bema, ngasidi masi ichabu yamna ningsingine. Ichagi kong yakada tungda imabu ngakpiyo haidana haijaningine nangbo. Adubu nangdi akoibu waruraga chatkra. Ichagi asengba achumba ado nangasidi aibu mikap thokalene nangbo. Asengba nungsibadi kaidaw nungda muthatpa ngamloi haiba ima khange. Ima maithire. Aita sengna maithire. Aina khoigi napamda yamna lankrene. Somdana ketuki hayeng asi matam kuirabagi tungda machanupadu yumda thoklakani haiduna machanupaga harau fonda wari tawjare. Mangola du nungsa ka yairaga. Imana ne hayeng di chala ani haidana ichagi phamung phanungga to loina loiseli. Hoi. Yaragadi ne yumda ngana yoroknaba tawko. Noigi airport haibra. Adudane napa tharaga dawrini. Lamnaga lapane natomda halakpado ima pamde. Imagi chikhai yadeko anam kangan napa tharagani. Imana soidana napabu tharak tawribani. Mana chatta laktaga yaba nate. Ho adudi ima thamage ko. Asi haiduna phone du thami. Ketuki phone du thamlaga amuk matomda haijai. Chawrak sanga banina matomda yumda halage kaina ka haine. Mapa asina yumgi makhada ngahak leiba nate tawrise. Sega maiga tanaga dawase. Mana asumna ngangduna leiringai melaisu moli laktuna churita phamadada leplaga. Indon ai lakjare. Ketuki mamaido sat ontoktuna khumi. Bema la kakhalo. Nangaireda ichana ngana lakbase. Chakane akhoida punna chase. Nabunga wari tawduna leirambani aise. Khangdeda mele. Aise icha thoklakani haibada haraubana amuk toibu loirabani sakase. Indon kuire da chingkhaido khidaba. Masu pakhang pharamani ko. Indon aise leisabi pharabanina. Nungsi thaina labukta punna charu anbi ulaubi adagi khongjongbi mayam ama sanakibado lohining singi. Sini ne punsi haibase bema. Hokiba mayambu ningsingba natana kaisuk tawba ngamloi. Ningsing chattaba yadaba punsi lambise adumak chattawrini. Aduga ikhoisu ahal loiraklibaseni. Laula adudine imungda changnaba tawrasi. Aduga thabak hausiko phi sugadaba singdo indo nangonda pirage. Hoi haiduna makhoi ani dupunna imunglomda changkhirami. Mamana ngasidi kappa lawba khara tawba asina puwangba yumda leifam chapam khangda nauba kawraga office ado khara ngana lakle. Mama nungsi khangdaba macha amadi nate. Adubu puwangba khajik pendaba asina miyamge mitengda mana nungsidaba oina uribani. Office yaurakpaga thabakta mayon seli. Mathang asum tawrakpada mak haujikti chawbaga wari saba mathau tarakle.
ꯑꯗꯨꯅ ꯆꯥꯎꯕꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯨꯏꯗꯦ ꯆꯥꯎꯕꯁꯨ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯁꯥꯍꯦꯕ, ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯈꯨꯔꯥ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒꯤ ꯍꯥꯏꯗꯅ ꯈꯨꯔꯥꯗ ꯐꯣꯟ ꯇꯧꯖꯔꯛꯏꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯁꯥꯍꯦꯕ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁ꯭ꯀꯨꯜ ꯁꯥꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯊꯥꯔꯛꯄ ꯍꯧꯔꯗꯕꯅꯤ꯫ ꯑꯊꯨꯕꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯣꯔꯗꯔ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯔꯥꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎꯗꯣ ꯐꯥꯎꯗꯣꯛꯅꯕ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯈꯨꯔꯥ꯫ ꯄꯨꯋꯥꯡꯕꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯣ ꯇꯥꯕꯗ ꯍꯔꯥꯎꯖꯩ꯫ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯕꯗ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯍꯥꯛ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯁꯥꯍꯦꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯅꯪꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯕꯤꯕꯒꯤ ꯁ꯭ꯀꯨꯜ ꯁꯥꯕ ꯐꯪꯖꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯖꯔꯒꯦ꯫ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯊꯝꯖꯅꯕ ꯇꯧꯔꯒꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯗꯧꯕꯅꯤ꯫ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯁꯥꯔ, ꯂꯥꯛꯄꯤꯌꯨ꯫ ꯑꯩ ꯁꯥꯔꯅ ꯂꯩꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯔꯦꯗꯤꯗ ꯊꯝꯖꯔꯝꯃꯒꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯕꯗ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯆꯥꯛꯇꯣ ꯂꯥꯝꯗꯨꯅ ꯆꯥꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯁꯤꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯀꯩꯁꯨ ꯈꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯍꯥꯏꯗꯕ ꯉꯝꯗꯦ꯫ ꯃꯃꯥꯅ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯥꯙꯕꯤꯁꯨ ꯂꯥꯛꯂꯤꯕ ꯃꯆꯥꯒꯤ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯒ, ꯏꯕꯨꯡꯉꯣ, ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯎ꯫ ꯑꯩ ꯌꯥꯎꯗꯦꯅ ꯆꯥꯗꯕꯗꯨ ꯇꯧꯒꯅꯨ꯫ ꯑꯩ ꯊꯕꯛ ꯆꯤꯟꯕꯒꯤ ꯐꯠꯕ ꯆꯠꯄꯅꯤ꯫ ꯏꯃꯥꯗ ꯁꯥꯎꯗꯨꯅ ꯆꯠꯄ ꯅꯠꯇꯦ ꯏꯃꯥ꯫ ꯐꯣꯟ ꯑꯗꯨꯗ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯙꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯈꯪꯉꯤ, ꯃꯆꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯂꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯣ, ꯏꯃꯥ ꯆꯥꯔꯒꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ꯫ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯃꯥꯙꯕꯤ ꯃꯆꯥꯅ ꯃꯥꯕꯨ ꯊꯦꯝꯂꯛꯄ ꯑꯁꯤꯗ ꯋꯥꯈꯜꯗꯨ ꯈꯔ ꯌꯥꯡꯖꯩ꯫ ꯑꯗꯨꯅ ꯃꯆꯤꯟꯗꯒꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯃꯃꯥ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯅꯤꯅꯦ ꯏꯆꯥꯅ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯤ ꯏꯆꯥꯅ꯫ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯋꯥꯈꯜꯗꯨꯅ ꯈꯔ ꯐꯅ ꯈꯜꯂꯒ ꯃꯥꯙꯕꯤ ꯑꯌꯨꯛꯇꯨꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯆꯥꯅꯕ ꯑꯣꯔꯗꯔ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯗꯨ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯃꯦꯂꯩꯗꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯅ, ꯏꯆꯥ ꯃꯦꯂꯩ ꯂꯥꯛꯑꯝꯃꯤꯗꯅ, ꯅꯪꯗꯣꯝꯆꯥꯗꯤ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕ? ꯈꯨꯔꯥ, ꯏꯃꯨꯡꯗ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ꯫ ꯀꯩ ꯂꯩꯔꯒꯦ ꯈꯨꯔꯥ? ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯌꯦ꯫ ꯍꯣꯏꯅꯦ, ꯈꯨꯔꯥꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯗꯅ ꯍꯔꯥꯎꯃꯟꯕꯒꯤ ꯂꯥꯛꯂꯤꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀꯦꯇꯨꯀꯤꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯐꯥꯗꯨꯅ ꯂꯩꯔꯝꯕ ꯏꯁꯧ ꯑꯗꯨ ꯍꯧꯔꯛꯏ꯫ ꯀꯦꯇꯨꯀꯤ ꯁꯧꯔꯥꯡꯅꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, ꯅꯠꯇꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯅꯪꯕꯣ꯫ ꯑꯌꯤꯡꯕꯒꯁꯦ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯋꯥꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯗꯅ ꯋꯥ ꯇꯥꯅꯐꯝꯁꯨ, ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅ ꯇꯥꯅꯐꯝꯁꯨ ꯂꯩꯇꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯇꯅꯀ ꯇꯧꯔꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯃꯥ, ꯅꯪꯒꯤ ꯏꯁꯧꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯡꯉꯣꯅꯦ꯫ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯝꯅꯤꯡꯃꯟꯈꯤꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯩꯅ ꯑꯌꯤꯡꯕ ꯑꯁꯤꯗ ꯆꯠꯂꯨꯔꯤꯕꯁꯤꯁꯨ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯑꯣ, ꯀꯔꯤ ꯄꯥꯎꯅꯣ? ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯤꯕꯕꯣ? ꯆꯥꯎꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯗ ꯄꯨꯋꯥꯡꯕꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯀꯦꯇꯨꯀꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯨꯏꯅ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯒꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯃꯥꯁꯨ ꯍꯔꯥꯎꯖꯩ꯫ ꯃꯃꯥ, ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯒꯤ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯔꯕꯅꯣ ꯍꯧꯖꯤꯛꯇꯤ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯔꯦꯀꯣ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯄꯥ, ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯆꯥꯅꯨꯄꯥꯁꯨ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯕ ꯌꯥꯔꯅꯤꯀꯣ? ꯍꯩ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯃꯥ? ꯏꯆꯥꯅ ꯇꯝꯖꯔꯨꯕ ꯃꯍꯩ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯂꯗꯧꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯄꯥ, ꯍꯌꯦꯡꯗꯤ ꯅꯆꯥꯗꯣ ꯈꯔ ꯉꯟꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯀꯣ꯫ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯑꯗꯨꯕꯣ? ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤꯅꯤ ꯅꯪꯅ꯫ ꯂꯧꯗ ꯌꯥꯔꯤꯕ꯭ꯔꯣ? ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯏꯆꯥꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯕꯗ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯈꯨꯠ ꯆꯥꯕꯤꯅꯦ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯏꯁ ꯏꯁ, ꯌꯦꯡꯉꯨꯅꯤ ꯃꯁꯦ,
ꯃꯃꯧꯒꯁꯨ ꯄꯥꯝꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯍꯥ ꯅꯃꯧꯒ ꯄꯥꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯝꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯃꯄꯥ ꯑꯩꯁꯨ ꯏꯃꯧꯒꯗꯣ ꯄꯥꯝꯃꯤ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯃꯃꯥ ꯃꯆꯥꯅꯨꯄꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯃꯃꯥ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯍꯥ ꯈꯔ ꯎꯅꯔꯨꯈꯤ ꯍꯣꯔꯦꯟꯗꯣ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯅꯕ ꯍꯣꯏ ꯑꯗꯨ ꯃꯄꯥ ꯆꯥꯛ ꯆꯥꯕꯗꯣ ꯅꯪꯅꯕ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛ ꯀꯧꯅꯕꯗꯣ ꯇꯜꯂꯦꯕ ꯍꯣꯏꯅꯦ ꯑꯩꯅ ꯈꯪꯅ ꯂꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯆꯥꯎꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯣꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯄꯣꯂꯥꯡꯈꯣꯛ ꯃꯈꯣꯡ ꯑꯗꯨꯗ ꯐꯤ ꯐꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯦꯂꯩ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ ꯈꯨꯔꯥ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯏꯅꯝꯆꯥꯅ ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯦ ꯍꯥꯏꯕꯩꯅꯤ ꯑꯣ ꯀꯥꯏꯗꯦ ꯈꯨꯔꯥꯁꯨꯅꯦ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯅꯟꯗꯣꯟꯒ ꯇꯧꯕ ꯌꯥꯕꯗꯣ ꯇꯧꯃꯤꯟꯅꯔꯒ ꯂꯩꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩ ꯁꯨꯔꯤꯕ ꯐꯤ ꯃꯈꯩꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯤꯁꯇꯅꯤ ꯄꯨꯋꯥꯡꯕ ꯍꯣꯔꯦꯟ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯆꯠꯀꯗꯕ ꯒꯥꯔꯤ ꯑꯃꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯤ ꯃꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯁꯨꯝꯅ ꯊꯕꯛ ꯆꯤꯟꯈ꯭ꯔꯒꯅ ꯋꯥꯈꯜ ꯑꯗꯨꯗ ꯀꯩꯁꯨ ꯈꯟꯗꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯖꯩ ꯄꯨꯋꯥꯡꯕ ꯃꯦꯂꯩꯕꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅꯁꯨ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯎꯖꯔꯒ ꯃꯥꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔ ꯀꯣꯛꯄꯒꯨꯝꯁꯨ ꯇꯧꯏ ꯌꯨꯝꯂꯣꯝꯗꯅ ꯃꯥꯙꯕꯤ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯤ ꯁꯈꯤꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯙꯕꯤ ꯐꯣꯟꯗꯨ ꯇꯞꯅ ꯔꯤꯁꯤꯞ ꯇꯧꯏ ꯁꯈꯤ ꯏꯆꯦ ꯀꯔꯤ ꯂꯩꯔꯦ ꯏꯆꯦ ꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯉꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯒꯗꯣ ꯌꯥꯝꯅ ꯂꯤꯡ ꯏꯆꯦꯅ ꯄꯥꯝꯖꯕꯗꯨꯃꯛ ꯍꯦꯛ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯈꯤ ꯑꯩꯁꯤꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯌꯥꯝ ꯑꯉꯥꯡꯅꯣ ꯃꯤꯅ ꯀꯝꯗꯧꯕ ꯏꯆꯦ ꯋꯥꯔꯤꯁꯦ ꯐꯣꯟꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯏꯆꯦ ꯊꯕꯛ ꯆꯤꯟꯅꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯥꯛꯀꯦ ꯍꯣ ꯂꯥꯛꯑꯣ ꯏꯆꯦ ꯊꯣꯏꯅ ꯍꯦꯟꯅ ꯊꯕꯛ ꯆꯤꯟꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦꯀꯣ ꯏꯆꯦ ꯁꯈꯤꯗꯨ ꯄ꯭ꯔꯞ ꯐꯣꯟꯗꯨ ꯊꯝꯈꯤ ꯃꯥꯙꯕꯤ ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛ ꯋꯥꯔꯦ ꯃꯆꯥꯒꯤꯗꯃꯛ ꯃꯥꯅ ꯇꯧꯔꯤꯕ ꯃꯆꯥꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯨꯛ ꯌꯥꯝꯅ ꯋꯥꯖꯕ ꯑꯁꯤ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯏꯆꯥꯅ ꯁꯥꯎꯒꯗꯕ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯇꯧꯍꯜꯂꯒꯦꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯉꯔꯣꯏ ꯁꯣꯏꯗꯅ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯦꯅꯦ ꯃꯃꯥꯡꯗ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯇꯤꯚꯤ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ ꯂꯨꯞꯊꯔꯒ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯆꯥꯒꯤꯗꯃꯛ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯖꯕ ꯃꯆꯥꯅ ꯎꯗꯦ ꯑꯃꯗꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯇꯁꯦꯡꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯀꯅꯥ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯄꯨꯋꯥꯡꯕꯒꯤ ꯑꯣꯏꯔꯝꯃꯤ ꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯁꯥꯗꯣ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯒꯤ ꯊꯕꯛꯇꯨꯗꯅꯦ ꯑꯃꯨꯛ ꯀꯥꯏꯒꯅꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯅꯤ ꯅꯊꯧꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯍꯣꯏ ꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯅꯕ ꯇꯧꯔꯒꯦ ꯄꯥꯈꯠꯇꯅ ꯑꯩ ꯑꯃꯨꯛ ꯏꯃꯥ ꯍꯪꯉꯛꯏꯅꯤ ꯅꯣꯛꯆꯩ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯥꯙꯕꯤ ꯀꯨꯏꯗꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯁꯈꯤꯗꯨ ꯌꯧꯔꯛꯂꯒ ꯃꯄꯥꯟꯗꯨꯗꯒꯤ ꯀꯧꯔꯛꯏ ꯑꯗꯨ ꯇꯥꯔꯗꯨꯅ ꯁꯈꯤ ꯏꯆꯦ ꯏꯃꯨꯡꯗ ꯂꯩꯅꯦ ꯆꯪꯉꯣ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯗ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯌꯥꯝ ꯊꯨꯅꯕꯨ ꯂꯥꯛꯏꯅꯦ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ ꯅꯪꯕꯣ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯒꯥꯔꯤ ꯃꯆꯥꯗ ꯊꯤꯜꯂꯛꯏꯕꯅꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯄꯥꯝꯖꯔꯦ ꯏꯆꯦꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯁꯛ ꯌꯦꯡꯉꯣ ꯏꯆꯦ ꯃꯁꯛꯀꯗꯣ ꯏꯪꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯍꯥꯏꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯥꯙꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯈꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯆꯤꯟꯃꯥꯜ ꯂꯥꯅ ꯄꯥꯝꯖꯔꯦ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯆꯦꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯕ ꯑꯁꯤꯗ ꯁꯈꯤ ꯃꯆꯦꯗ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯥꯙꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯆꯦꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯁꯈꯤ ꯃꯆꯦꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ